कासी कानदब गवर्नमेंट मखोई मपांगसु लेते करीमत थबकसु तौबंगमदे मखोइदा हाइरुबद कानद्रे हाइबगी मोंग अदमाय तौना ngसागी नागालैंड की चीफ मिनिस्टर की मतेंग लौरगा माय तौना होम मिनिस्टर उनरुबने हरिब तौरिसे अद मसिदा लाइबा पोसे इट इज एन इंसल्ट टू द श्री वाई खेमचान आइन उजबददी माबु बाईपास तौबिरमिनी आइदि सपोज अमरमदा खेमचान याबीरो नेफ्यू रेसी यारो अखोई पुन चमिनरगा चीफ मिनिस्टर अनि सी यारगा अखोईगी नागा की इंटरेस्ट से करी हैनी कन्बियू प्रोटेक्ट नागा की लाइफ से प्रोटेक्ट तौबियो हाइबे याबने हरिबा अदना अखोई मणिपुर की सरकार की होम मिनिस्टर एज वेल एज जस्ट चीफ मिनिस्टर सिबो कांथोगा मखोइबो इग्नोर तौरगा तौरिबसी अमरमददी मसी खोई इराई लाइन येंबे यादे हरिबा it has a lot of meaning political loiba amagi amaga thajadabagi kano amasung not trusting the state government ai khudom da pi ge ba ko hojiki laiba kangpokpi district se sadar hill district se kuki singna senapati dei khaidok pi haina haina lakpasi kui re ba it's a long movement ada masido oppose tawrisina unc na oppose tawrini ad makoi ki bigger vision di Hayeng Greater Nagalim Lakpada bigger Senapati district se including Kangpokpi se yaw se pamne hariba adana aina chief secretary oringa 2016 da Nagaland ge Naga Students Federation gi mute ne khar lai Manipuri ga amta yawdi moenium laktana unai hariba maduda khoi da ingon da hariba se kariyana haige hada there has been lots of agreements signed between the Naga Students Federation or Ansam or Manipur government, assuring that Senapati district se bifurcate tawroi masi khaido oi haibagi assurance laire maju che chamoi loi pore hariba ada ai so matam kha bodi moi do specially sum tarame matung da in khale Nagaland Students Federation Manipur gi affairs da makhoi ge khud thingjen be kari lege what is it is none of your business. It is something to be decided by the state government of Manipur, whether to bifurcate Senapati district or not. Adamai tauna ngasai Nagaling mean I quite the noise Tawero in Hypom Kari Toke and Adamai tauna Aroi Bedadi, Kuretum Kara not very humorous way na Loyi di Hariba. Adana I quite affairs the Manipur ki affairs the Nagaland Yokshilapa, Meghalaya Yokshilapa se I quite humiliate Tobuni, I quite government sigi weakness to expose Toropani, Adan Masi Yokom Tokte, but serious when a locum to it has lots of connotation, political one administrative one or other future Gilakada by Koigi governance ki issue Natraga political landscape lakada bakokada the implication yam laiba poni mase line lokhom thokti ena Nagagi maikai dagi proxy war si lotion view haidana Delhi de chatana UNC na memorandum pishali legidraba naga taruki justice phanghan view haiba wafam thamli edumakpu babung KJC gi maikai dagi Makoina tawbani makoina hatpani emotion da hatpani haibasima claim tawrakre adu ngasi phawda pabung thoiba chahi ahum hela aba akhoi sigi conflict sida maitei akhoi jiri da oiro trong lawbi da oiro any thokriba hiram mayam sida pabung ngasi phawba akhoi any organization amana media gi mamang da camera gi mamang da kauraga hairiba miyoi singsi akhoi hatpani haibasi pabung ngasi phawba loop amatana claim tawraktri adumak pu handaki hariba miyamna chingna dana KNFP gi kadarna hatpani haidana akhoi chairman akhoi name deputy CM nemcha ki ben gi mapuroiba makhoi gi kadarna hatpani khotpani akhoi gi nemcha ki ben pham thadokadabani khokadabani hai ngai gi chairak sida ngasai gi KJC na makhoi na hatpani haidana claim tawrapadi leire adumak pu lenga ki maikei dagi kari gumba thaba umpo lokhatpa leitri sigi matangda pabungi oiba mota and proxy war by Kuki arms group haragasu memorandum phanam pishali se makoina pishali sina han basunate pabung adubu handaki matang naga ga Kuki ga thoiba handaki anirak suba kanu sida aidi mamang da su thokre handaki sida pabung pishali ba memorandum sisu adum effective ogani habagi thajabadi mami yam samna ui adumapu pabung tari kamaina yengba yai India lengagna proxy war proxy oina Kuki singse dum sijinai habasu miyangi tongan ba narrative su dum thami masigi matang da pabung ge be assessment se kari kamaina yengbi be pabung tong thambi sagi ngasi ge topic ta chenrebo wahi
amamam da waina koi macha khaina naina si hariba ahambada proxy war ko proxy war se kaino habada ai koi isamangna hek war se da engage tawning da ba ai koi ne he no mai kapning da ba aduna ai koi na atopa party ma engage tawraga ai koi ge behalf da smai tawna war se tawhan ba si bo ai koi na proxy war kawi khudam waina hujiki kaino se irang se horpadagi koi Manipur gi CSO ayamana su masi proxy war ne adana sum haidana lakpani ada proxy war se hojik maitai gi CSO na hairam badagi adugi natna hojik ki Naga gi CSO singa su proxy war ne habse yam kanna hojik se makoi gi statement natraga ate press conference ko magari ko se am su proxy war se sinare ada Manipur labor situation se da proxy war se kanabu sinaraga kanabu target tawrino sine haribo ada mayamna understand tawriba haidi phongnadi haibadi hek nuai daba adugum kharju leitabdi nate hariba ada sorangna mayamna singnari se Bharat Sarkar gi Central Security Forces ko Central Security Forces they are working on behalf of the government of India ko national security ki orgasu natraga maintenance of law and order ki orgasu natraga counter insurgency ki operation do orgasu koi Central Security Force including Army Assam Rifle se nari ko aduna mase implied meaning da aham da lerami base Central Security Force sina makoina target tawriba makoina di hek war di tawning da base aham da maitai gi thangai seng hai bada insurgent group sai tare ko insurgent group si ka Central Security Force sina direct waina confront tawbagi mahutta kari hani Kuki gi arm group sing se hojik su da lainari babu orga su ayamana su da leba organization kunmunga leiri dra ko makhoi se sinaraga makhoi gi behalf ta meite gi insurgency gi leiriba engage tawriba group se da asigi against the work to honba makhoi bo matang da movement gi matang da pau piba arms gi matang da kangdi any kind of intelligence nadrangna possible orga na confront to honba engage to honba masi bo ekhoina proxy war khali hoje amu Naga gi body sing jin hari je ajam seng na hai gre NSN gi IM gi leader sing buiba phone ho hai ra bra in khali kaina haida Kuki arm Kuki sing sina Naga gi leiriba haidi maruena arm group se Naga gi NSN IM leiri dana ko maruena se ta wate ete Naga gi organization arm organization mayam dai koi Bharat Sarkar ga ceasefire tawna dana makhan gi ken to bulairi amana framework agreement amalaire aduna ta ba ga segi agreed position kraina NSN gi faction mayam amsu adumai leiri haribako masida target torokpa target masi thengkuki gi arm group si wo thengnana ba Bharat Sarkar ne sinbani haibasi masi ekhoina hojiki hariba Nagai bodies khangde maitai gi civil society khangde masi chorakna adum allegation tawduna lakpani masi gi praman modi hek leitragosu masi proxy war de engage tawe habisi gi praman se leitragosu masi gi implication hai tare ko thoiba thodok othok sing du yengraga masi gi implied oiba meaning ama ekoina conclusion oina tarakpani hai tare ko aduna ni ekoina proxy war hai se ada proxy war se da karimatam da arm group sing du against the natana innocent oiba mi sing ko civilian se ari ko maitai gi orgo su Naga gi orgo su civilian sing su victim oiba mayam yaure edna ko aduna masida terrorize to honba hatopa khotopa abduction to wa masisu some kind of kari haini proxy war ni ada mai to no khalle hariba aduna hojik se ngasagi show to no basina maram oidana Kuki gi organization kunmanga sidi yamna kari haini Bharat Sarkar gi Central Security Force ka khut thanadaba adagi moigi terms of agreement gi manung ne thangai sengwe de makoi designated KM da legedamni moigi moina pairiba arms sing du su masagi under lock and key thamgadamni adu mayamna tum uriba khangibadi madu ground di madu tawde makoi designated KM gi outside da chali khulai pudna chali aduga innocent people fawa adum hatbo khopasi yaure je koi thengnare hariba ko se khudamai na hoji ki hariba
ꯑꯩꯈꯣꯏꯒꯤ ꯑꯦꯡꯀꯔꯅ ꯄꯟꯕꯤꯈ꯭ꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯔꯤꯌꯁ ꯑꯣꯏꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯏꯟꯍ꯭ꯌꯨꯃꯦꯟ ꯑꯣꯏꯕ ꯕꯥꯔꯕꯥꯔꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯀꯣꯟꯁꯥꯈꯨꯜꯒꯤ ꯅꯥꯒꯥ ꯁꯤꯚꯤꯂꯤꯌꯟ ꯇꯔꯨꯛꯈꯛꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ 13ꯗ ꯃꯁꯤ ꯑꯦꯕꯗꯛ ꯇꯧꯔꯒ ꯐꯥꯖꯤꯜꯍꯧꯔꯒ ꯀꯩꯅꯣ ꯇꯧꯕ ꯇꯨꯡ ꯀꯣꯟꯅ ꯖꯨꯟꯒꯤ ꯇꯥꯔꯤꯛ 10ꯗ ꯑꯁꯤꯕ ꯃꯁꯥ ꯐꯪꯕ ꯈꯣꯠꯄ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯀꯤ Kuki Jomi Council haidre KZC se masigi president na ngasai media da haibasi emotion dagi maram oidra Kuki arm militant sing na hat pani mo admit tawre riba masi ekhoi gi investigation da di NIA no bu tawrosu Manipur police no bu tawrogasu masi langla langjin yamna choubo mane hariba masi dagi culprit oiba mi sing do trace tawbo yaraga damni hariba ada ekhoina hojiki media da khangde manung dom khoi hangaribra NIA da case sinagre en hare adu roboi di NIA gi mi sing sina Gowuni khangde mkhoi satpani khangde KZC gi lairiba chairman khangde spokesperson khangde nakhoina hojiki Kuki militant sing na tawer harmoni na nakhoi thoiba thogok sigi matang da you have full knowledge ko knowledge lairmni na adu maming matha piu khun piu mkhoi gi du yaru mi sing do they have to be brought to the book haita they have to be book haita re ko book toraga mkhoi da justice to phangan batai hariba madu tawdraga di masagi lairiba law enforcement agency NIA borsu state government gi orgasu masi magi mathau tawdre asi mayamna haiduri ne reba thabak tawraga andadani mayamna mkhoi mi halamaga su mkhoi gi phangfam thokpa serak to phangani kaina the law is taking its own course ko haibasi tawfam thokpani adubo laibak thibadi ngasi phawgi mamangda koi anchor na hiana haiba dumai dawna Manipur state government dagi kari hani mase makhoi na comment amta pidna si lairabni na ekoi hariba kaino singse yam thuno bu pharani bo harsu makhoi a jail da bu thamni bo harsu adugi matang da statement amata piraktabse sarkar sina tawkham thokpa mathau je kaya tarukte hana praja sum penera moi hare bo adar masi thangai sengbage yamna serious oiba crime ni na serious oiba yamna inhumane oiba mong ni na ekoi da law da wahi amalai deterrence hana ekoi na aran mama tawragadi madugi aran tawrgo mi singdo mai phangam thokpa serak to phangan bata bani deterrence hoina madugi serak to phangdraba taragadi arama tawriba mi sing haitare criminal oiba yai offender oiba yai makoi di free hand lai koi tawning bada tawba yai haibagi feeling lai ragadi matungda sugumbagi crime singje tholokpada thingbada wani hariba aduna overall ekhoina masigi situation je Manipur si yangsi rule of law laitaba masai tawning bada tawba ada state government si su pura free oina ma se work tawdabagi mong su uba state government gi lairiba home minister khangde chief minister khangde mkhoina masi situation ji serious oina handaki matang hide trong lawgi dodi ekhoi khangdre julo harsu yare ko adubo hoji konsa khulgi sidi openly admit tawramni na makhoi gi hariba president khangde secretary khangde KZ sigise masi interrogate tawbada soidana masi haidok tabu yaroi masai koi ke ainda asoi laibrain khali logi mi sing na bodi verify tawni kana go nupa amna crime tawraba crime tawribu nupa sigi matang da ekoi misam praja amana khangna ekoi madu police ki police station da law enforcing agency da masi report tawdragadi hojiki ma ai samak barani leitraga so masi su offense amane ba it is the duty of every citizen innocent citizen to report the occurrence of any crime and to report about the whereabouts of the offender hainanga se IPC da koina yawa thengna gi heriba aduna amaramdir Kuki jo council gi leiba president leiba sina state ki police official khangde NIA da khangde hojiki offender sing do adugi matang da mase report pifam tho heriba pi da ba itself so makoi offense ama report se pi dragadi they are also committing an offense aduna masi ain gi porse yamna mayek sena advocate sing ne hena khangabani aduna masi gi langla langji ji thiraga masai gi hariba arm Kuki group sing do they have to be
kari hani book hai tare ko makoi da phangom thokpa ain gi matung ina serak to pifam thoi hai na I aham round sira I thamjage okay thagachari pabung makha chathajabu ine pabung dong lakjage pabung nakalamarom da oja santana thambiri ba wafam sida nakalamarom da yenguraga budi oja santana pukhalaiba point ji adum phajai adumakpu haidi pukhalaiba pot khudingba haidi saying ga doing ga have pabung theory ga practical ga say practical oina chinda hairaga thabak oina onthokpa waba khara sudumak leitabati nate sigi matang da each and every person khudimak akoigi BNS Act ki matang da haidi ain gi leba constitution da si lei se pabung mipum khudimak kasu khangde ba adumak pu lai ba thoi ba wathok thodok sing sida haidi even ai amana particular oina chatlaga hangu bantam da personal heta ta hawe ba aduduna mi sing je ai sungai mi sungai even arambai tengol gi matam amada haidi khulai je kan haunarak tana thora kan hauji dum phara kan da atatai makhoi dum personal ta hauri sineba sumaina tawbanina miyamna hangisi amana science amana arts logini kharamna sociology logini sumai different leibase babung kachu henjana ba yaba na teba adubu lairiba phibam sidadi kanagumba particular amana yam kanna tawrba matamda atatai taraga tawrani ngahaki di mayam ho tawrani loisalakpada matomda dum personal taraga adum dasa khuding mamuta loin ta haubanina adusu jasantana haibasu nakalamram da hek apply tawda kitang lubagi wafamsu leitabadina tebo pabung adu betaragadi sigi phibam sida even cobra si nexalite maois adagi jungle warfare da documenting hai ne ba adu nahan tang kun dagina kaino phoba leilon bai phaida changbadu da pabung ihan ba tang kun gi konsa khul dadi moi village dangagi village volunteer ahum phai dagi khulai khara dum phai dagi ani suba de tu gi duda pabung information leak oye dum hai kamaina su oi roi doino pabung Assam Rifles kaino haiba cobra sing du leiba mafam do phajana munna khangdaba nina makhoina lead tawraga chatle haba nina information leak oibadagi khulai di khara pharaga leak tu oiram nina ammi embo phaba ngamdre haiji aduna babung khoi social media da sudum uda even akhoi hoji governor oiriba si adukimatik haisingi haini Manipur da lakpada masi hero dagi zero ole haini adi tongan ba DGP adum zero dagi hero dagi zero on gi bangatani cobra sumangai cobra do lae hoji cobra do ngaprum dauna chap on gre magi mahu Manipur ta loi mangai hainai sine ba adu taragadi pabung sigi phibam sida masamangna hariba pochi akhoina tawbani hariba bolengak na kaim tawda tardi hojiksi akhoi je dum tumina laidoribra natraga lairiba ain gi paibiriba judiciary gi maikai dagi na kari tawba yai pabungi experience dagi kaino da moi gi maikai de kaim tawraktrabani na sarkar gi mathakta oina miyamna kari tawba yai makhoi gi mathakta kari tawba yai bse pabungi experience hagadra pabung sisi tawba yai habado pabung tang thambiyo khoi government salai bai se marwana hai se wing home lai ko legislature judiciary and executive ko the executive si mathau di thabak tawba policy program do thabak oina execute tawbu sine aduna executive hairi bane hariba ada Manipur gi leiriba situation sida especially ngasai gi breakdown of the law and order ko breakdown ne complete collapse so hai bi ai masida kanana kai dawgadagi haibi issue sine khoi khanai sibu ba public role karino judiciary role karino executive role karino ko public se ayamna hojiki makhal makha gi koi pressure group oidna kari hani maroina imai bel sing natraga maira paibi bo orsu paidabi bo orsu tholoktana ngasai issue amagi matangda khudamana ba arambai tengol gi isha sing mayam pharakpada masi yaroi adana mafum khudimakta khoi gi wakat mukapam phambidna ko masi su makhoi gi opinion na phongdo imni opinion si makhoina sarkar da yohonninge ni executive branch da maroina se nakhoina makoi phabe yaroi tawbe yaroi makoi mara leite thadu haiben singbagi certain kind of makoi gi wakhalon masi yonaraba adu honaribani
ada hojik de lai phobni na masagi both electronic and print media laiba social media laibani na ekhoina ngangi ba sai ba khuding mak se kudak ta khoni yohoni ba mi sim ro yowi hariba in the same way masagi civil society organization lai using su Kuki go su maitai go ko su Naga go su khoi su pressure group ni moise thabak to gudi ngam daba aduga executive na karigumba thabak khana tawna rabagi damakta karamba maikai da thabak to bi ge haise praja gi makhoi gi mihut oina haitare ko CSO gi leader sing kina from time to time si government gi asoi ba lebada koi himai chumba haitare ko hi honbada si gi maikai saladi phani hybrid sing basi basi pressure group oimni ada judiciary su certain kind of government na jiki certain tawkhom thokba khara toruk tabada my constitution na piba migi rights sing je kaira kumatam da as a constitutional court oina high court se constitutional court su oi supreme court su oi aski rights sing je violate tormatam da rights sing enforce tongna na ba prajana asagi innocent civilian sing na chalaga rights enforce to bi haina high court chali kari kanang mata case ki mata su state na fail or kuma tam da si case to godam ni investigation to godam hai sing basi supreme court su high court na order pi dana CBI gi investigation to bu case me am dai gre dana ko adu da hojiki chahi om henwa se tholai ba convenient problem di ngasai gi state government na to godaba thabak se masi english thar gi inaction hai tare ko thabak to phom thokpa masai constitution su pijaba adagi logically su tofom thokpra aina su khanba morally su tofom thokpra aina khanba thawak sing se state ki executive sing sina masai gi prajana pamba natraga ain gi matungina tawgoda ba thabku torok tabadagi ne ba praja sing mayamna pendri se boba se khudamon ha habji action lo wai se khudamon na khasu khra promo bom su darkar lei hariba suppose ngasi je crime sima thoe crime sima thoba khudak ta khangba khudak ta promo na masiri investigation toba mi phaba punba toraga di sarkar aba leiri ma thabak tori je khoi loi khangane ba aduna ta bida tumin na sum lesilaga di sarkar si leitre state ki khoi je pura sobo vacuum ma leire na khoi praja na khali adu da natna leiba state ki executive maroina chief minister amsung mage loina ba home minister amsung cabinet colleague mayam sing da government gi thajaba si manga eriba masi yam laibak thibani thajaba si masagi leitraga di masi they have to pay a price during the time of election datra aduna government amagi legitimacy habam su lei ko legitimacy se makoi amarabudabudi public na vote piraga karaktana governor na wasak lawduna kana torimni adugi legitimacy su leiraga su karigumba makhoi da piriba mandate kana piba mandate constitution piba madudi to protect the life and the property of the state ko masagi marwaina fundamental right ne adna right to life se article 21 of the constitution yauri bine ba masagi konsakul ge moi taruk sigi life se protect to bungam de se kana gi failure no the state ki failure ne hariba tatra mokoi abduct to halaga masai yam thin hat ke se masida kana gi failure no haidi state ki failure ne hariba state ki failure oraga di atake constitution machinery se fail hoire haraga di amuk hana PR lakna bagi madam su mo invite to re de hariba aduna aroi bada di ekoina haining ise state se mai mathok to khom thok pa to biu natraga di ekoi praja se hingbada ware kasagi kaya koina ekoi hojiki yo national highway sing se hojik thingdana Impal Dimapur gi road se tha ama makhai hena date May gi 13 dagi close torpuduna hojik se May gi tari ngasi kunipan yore ko tha ama makhai mukse te thinge sida mi su movement yadre azagi goods puselak tare adagi swaida jiri bam gi phat khidraba lor se da samau convoy dona khara pore ekhoina hingi wa khring se yamna kari hani yamna kari wana hingba pusi khule ne hariba azagi अखोगे रिक्वायरमेंट से मनपुर की 80 to 90% दी पोस्ट मपान पुरगे हिंगीबनी यूम साब योट हायो सीमेंट हायो नत्रगा अतई अतई गाड़ी हायो गाड़ी से अखोई कनो की गाड़ी की सी पुसलक्त्रमीना गाड़ी योंद्रे मीना इकोनॉमी से GST से अखोगे स्टेट की GST कलेक्शन तौबदसु अदुम
hantarani masida so ibse ekhoge economy ki section khudimwa tax revenue da karak da su karak da ba adum bage economic ke so blow so laibni asom da mi gi life ki matang sida hingadra hingoi haidra haibagi uncertainty se leiba aduna masida khoi ji am khra su complex ore se kamai to hena complex ore je kai no da hojik se aikoi manipur da पालिबा सरकार से फ्री होइना मखोय सरकार से पालिबरा पांदाबरा हाइसे क्वेश्चन होय अमा क्वेश्चन मार्क ने हरिबा कैनो डीजीपी से सेंटर ना हपकनी मसे मानो होम मिनिस्टर ना पीबो ऑर्डर से मा इनबरा इंदबरा हाइबे सु मयानो क्वेश्चन तो हरिबा अदर होइदि लाइन ऑफ कमांड एंड कंट्रोल के कैनो से सु कायरगदि अजसु जाम प्रॉब्लम हमने हरिबा अदुबो करिगुमा सपोज होम मिनिस्टर नंगांग से डीजीपी न ताद्रे न खलसे को अदुगु डीजीपी से आईपीएस ऑफिसर नि माना सिचुएशन से फुल्ली अंडरस्टैंड तौरगदि मागी ओन करी हाइनी फ्री विल दा अफब तौनबई दमकदा थबक से खरा तौवा म दरकार ले हरिबा अर मयाम हजिक पेनेद्रे से हजिक के लेबोन कुकी खुलमी सिंग से खुलाई पाइप सिंग कौंसिल लेन कोई क्वेश्चन लेन हारे क्वेश्चन लगा अमु मखोइना कोबरा आगे सिंह खंगदे असम राइफल ना अमुक चेलहनगी है मधु प्रेशर लापदे चेलहनगी हाइबगी अखोइगे मयाम सिंगदब ले हरिबा मसिना सिंगनरिसे मसाइगे नेमचा किबगेन अमसुंग मागी हस्बैंड को मसिना प्रेशर तौरगा कोबरा जुंदो करी हाइनी मसे थादोखो हाइना हाइबदी वरंगने मयाम सिंगनयेबको प्रमाणी लेत्रगसो अदुना कोबरागे कमांडोन सिंगसे लागा थबक तौने मणिपुर दा खरा लेरमा थाजबदुसो अमुक मांगे एरिबा अदा थाजबसे यावदबा अदगी सरकार की कैपेबिलिटी लई हैबसु उत्तबा सगी हालिबा मीसिंगदो कैनोना कुकी केजेसिना अखोई सोइग्रे अखोइना हाटपनी हाइबगी मोय एडमिट तौरे अदुदा गवर्नमेंट अमना लैरिबसिना एक्शन अमता लरुक्तबसे असी येंगददी गवर्नमेंट सिसु कुकी केजेसी नत्रगा कुकी मिलिटेंट सिंग जे कंखत्र लेरबरा हाइबगी एखोइना चिंगबम लाए हरिबा अदुना एखोइगे पूरा कंप्लीटली अमरम हारुगदी इंटायरली लॉलेस होइबा एनार्किक होइबा अदुगुंबा स्टेट उमा होइरे अदुना मसिदा लीडरशिप होइबा सिंगसिना खतंग मथौना लेदना मथौना पुथोक्तना स्टेट की लेरिबा लॉ एंड ऑर्डर से फजन इन्फोर्स तौगे हाइबगी मोंगसु उदे यामना करी हाइनी मागी रूटीन नोबो वाक्ता अदम येंगदर खोत्र सम लै अदुमाय तौरगदि स्टेट से हाउ लॉन्ग वी आर गोइंग टू सफर कयाम कुइना सिगी क्राइसिस से सम लेगदुरि नोइसे एकोय नोबडी कैन प्रेडिक्ट इट हन के लाकदेबो 2027 की इलेक्शन ममांगदा हारिबा मणिपुर की क्राइसिस से लोसिनबो ngамगदो सु मानदे अदुना एकोय की मणिपुर की पीपल सिंगसे मयाम सिंगसे याम कुइना वागिनी हैना ए दुमाय तौना थमजगे ओके थागचरी पाबुंग आई ओजा खेतरोगे से होम मिनिस्टर उनरबाई डेलीगेशन दा निफ्यूरेनो कनो हाइदे निफ्यूरायो हाइबर मालेको नागालैंड की चीफ मिनिस्टर मधुग लोइना चली से कोई मणिपुर की डिप्टी चीफ मिनिस्टर दिखो यावबु मालेको अदगे अवांगबौसु याविको अदा मखोइना चलगा हजिकी होम मिनिस्टर दा हाइरिबा अदगे प्राइम मिनिस्टर दा मेमोरेंडम सबमिट तौवे हाइदनको अदगे अदुई मतुंग द प्रेस कॉन्फ्रेंस अमसु तौवे अद मेन एज मोइन मेन मखोइना हाइलाइट तौरिसे द नागास आर अंडर अटैक को फ्रॉम द कुकी मिलिशिया हाइतारे को कुकी आर्म ग्रुप तगी अदुना सुजे सिसु रिवोक तौबियो हाइरिबा वन ऑफ द बिकॉज़ सु इज इनेबलिंग प्रोविजन हाइतारे को अदुना मसिगी तौरिबसे मखोइना येंगेबा एंगल से मसे पान नागा मूवमेंट अमा यम चांग लेरिदनको इनेशन आईएम की सही कुइरे 1997 दा सीजफायर एग्रीमेंट लाकनी अदुगा सिगी मूवमेंट सिरे 1955 56 तगी लाबने रिबको अदुना द विजन ऑफ पान नागा मूवमेंट सिदी नागालिम नत्रगा ग्रेटर नागालैंड यावबा मधुदा अरुणाचल की पार्ट नागालैंड अमसुंग असम की पार्ट अदगी साउदर्न करी हनी नागालिम सिदा खोइगे उखरुल अदि सेनापति तमेंगलोंग अदा असि यावबगी वफम सिदा मरुआइना मरु सागलप विजन ने हरिबको अद मधुगी नागागी इशू से नागागी पॉलिटिकल विजन से मसी
masida kari hai akaiba piri haibam su yauri bne hariba makoina thagali bse akhoi the Nagas are no longer safe because of the Kuki armed groups haina ko adu dai khoi ni yengai di akhoi kenoja hojiki Naga gi leiriba CSO sing sida yauriba Naga gi leiriba even deputy chief minister kari han dikho natragang Naga MLA sing sina khoi gi Manipur sarkar headed by yes Khemchan masida Naga bu protect to bi bang ngamdre haibagi makoida conclusion haigadra adu mal leirabran khale hariba because they are no longer approaching the Sri Khemchan as a chief minister to protect the Nagas from Kukis adana si kasi de kan da government ni amakoi mapangasu leite karimata thabaksu tobungamde makoida hairu da kanadre haibagi mong da mai tawna ngasagi Nagaland gi chief minister gi mateng loraga mai tawna home minister unaru bune hariba tawrise ada masida laiba porse it is an insult to the Sri Y Khemchan ainu uzawada di mabu bypass to wiram mini I suppose amara da Khemchan su yobi ro nephew re su yoro ekoi puna chamina ga chief minister ni si yoraga ekoi gi Naga gi interest se kari hani conview protect Naga ki life si protect to we on high bi yabne hariba adana koi Manipur ki sarkar ki home minister as well as the chief minister sibo kanthoga makoi bo ignore toraga tawribasi amaram da dimasi koi irai line yengbe ya de hariba it has a lot of meaning political loiba amagi amaga thajadabagi kano amasung not trusting the state government ai khudom da pi ge ba ko hojiki laiba Kangpokpi district se Sadar Hill district se Kuki singna Senapati de khaidok pi haina lakpasi kui re ba it's a long movement ada masido oppose to isina UNC na oppose to ni ad makoi ki bigger vision di hayeng greater Nagaland lakpada bigger Senapati district se including Kangpokpi se yawu se pam ne hariba adana aina chief secretary oringa 2016 da Nagaland da ge Naga Students Federation ki mute ne rakha lai Manipuri ga amta yawdi moyanium lagtana unai hariba madada khoi da ingon da hariba se kariyana haige hada there has been lots of agreements signed between the Naga Students Federation or Ansam or Mazagi Manipur government assuring that Senapati district se bifurcate tawroi masi khaido oi haibagi assurance lai maju che chamoi loi pore hariba ada ai so matang kha bodi moi do specially sum tarame tarama matang da in khale Nagaland Students Federation Manipur gi affairs da makhoi ge khud thingjen be kari lege what it is none of your business it is something to be decided by the state government of Manipur whether to bifurcate Senapati district or not adamai tawna ngasai ge Nagaland mi na khoi sida noi tawbe aro in haifom kari thoke na adamai tawna aroi bedadi kore dum khara not very humorous way na loyi di hariba aduna akhoi gi affairs da Manipur gi affairs da Nagaland yokshilakpa Meghalaya yokshilakpa se akhoi bo humiliate tawbani akhoi gi government se gi weakness to expose tawrakpani aduna masi yokham thokte masi serious way na lokham thoi it has lots of connotation political one su administrative one su or other future gi lakada ba akhoi gi governance ki issue natraga political landscape lakada ba khokada da implication yam laiba poni mase line lawkham thokte na idumai tong thamjage okay thank you very